आकाशवाणी इम्फाल R.K Gorani na pau pajari ahanbada maru oiba pau Myanmar machasing Manipur changsilakpa thingnaba Mukhyamantri Nongthoman Birena sabhabati oiba awangba thaki mifam na khanakre Congress losingba okram ibobina hairi LIC amasung SBI da thamba yamlaba senpam sing Adani group ta thadaram le hariba wathok thigat hangadabani amasung Turkey amadi Syria da akan mayuha habada miyoy lesing ani gi mathakta sire miyoy kayana asok apan nangle Ain kain ngam khai lando na Myanmar macha sing Manipur changsilakpa thingnaba Mukhyamantri Nongthoman Birena sabhabati oiba awama thaki mifam amangarang pangthokre Imphal da laiba Mukhyamantri ki secretary ta pangthokiba mifam aduda Rajya ki Chief Secretary Dr. Rajesh Kumar amasung DGP P Dongel yauna atay mari lainaba department singi makokthongba official sing saru yaki Myanmar da hausi oidiba tangdu laita adaba phibam masina Myanmar macha kaya ain kain ngam khai lan silaktuna Manipurum da changlakpagi sang henglagleiba asi yenglaga mifam asi pangthokkibani mifam aduna Myanmar macha sing changlakpa thingnaba wafam kya gi matang dasu kumna khana nei nakhi marak asida ain kain ngam khailana changsilakpa Myanmar macha sing Rajya Police na phakatpagi thabak leptana chathari Kendra Griha Mantralayana khanghalakpadagi phagalaba mireibang macha sing thamnanaba foreigner detention center ama sajwa jail da hangdokle hairi Congress losing amasung hanagi Mukhyamantri Okram Ibobina hairi LIC amasung SBI da thamba yamlaba senpam sing BJP sarkar na Adani group ta thadaram le hariba wathok asi thigatnan si haibada Pradhan Mantri Narendra Modi na yadrib asi singna ningai oi wathok asi gi matang janing de phongdoktana Manipur Pradesh Congress Committee MPCC na ngarang Imphal da pangthokiba wakat khongjang amada saruk yarodana Sri Ibobina hai sarkar asin aranma tawkhide hairabadi wathok asiba Supreme Court ge ja samna lusingba maning tamba body amana thigatnan si haibasi yafam thoi wakat khongjang aduda saruk yakiba Congress karmi singna LIC amasung SBI kangadabani amasung miyam gi senfam lana sisnaba yaro haibana singba kholaw kaya lawki Anemia mukta Bharat khongjanga mari lainana anemia laitaba Manipur ohele saiba tharoma mangarang Imphal da Rajya Haksel Mantri Dr. Sapam Ranjan Haudokre National Health Mission gi State Health Society amadi Rajya gi Health Services Director in Pune Sinduna Lamphel laiba College of Nursing gi hold pangthokpa tharomadu da mantrina poster campaign amasu haudokhi tharomadu da wangang da Dr. Ranjan hai anemia haiba iwat pilaina asilamda masidagi pungut muthana bagi pandam da miyam bohena baptana ba tharomasi pangthokpani khongjang asi mai pahna bhona bada health education amasung social welfare department puna thabuk tawmina bagi tangai fadaba lei National Health Survey ki report matung ina laibak aste anemia na bagi sang hengalakpa thingnare maram maduna laina aste ngakthona ba pakhat pa yaba thabak sing pakhat na ba sarkar na honari tabi ripa pawasi Akashbani Imphal dagini Turkey amasung Syria da Richter scale tare 10.5 yaun akan mayuha habadagi miyoy lising ani gi mathakta sire miyoy kayana asok apan nangle Syria gi ngamkhoi de kilometer ma pudharom chatlaga leiba Gaziantep ta mafam adudugi local time ayuki pung 3 minute 3 chatpa matamda miyamna tumna ringai da Richter scale da tare 10.5 yaun yuhar haki maduda sauna misemina thoki amaromda Turkey gi disaster management agency na hai akan mayuar habdu da sikibe migi masing lising amaga samri mepudani pan chukre Syrian authority gi paun hai leba uda hoji pauda laikhidaba migi masing chani pantara yaukre mi lesing ani henmna aso apan nangle yuar haba uda Lebanon Cyprus amas Israel dasu kananik hanki COVID laiset matung da angang singi mahi masing tamba hai bahiramda leibak asigi nupi journalist singi workshop amasilongi City Hut Family Daba dangarang pangthokre South Asia Women in Media na sinuna pangto workshop aduda lebak asigi tungan braya sindagi lakpa nupi pongmi kuntare na saruk yaki workshop aduda Manipur dagi nupi pongmi mari saruk yaki ngasi phongwa pawsi simaroi pawsingdam haujik Ngangom Kiran leire Kiran R.K Gorani Syria masung Turkey da akan be yuhar haduna miyoy kya sikiba Manipur yumbu oiduna lebak ahum gi football friendly tournament Manipur pangtong no thorang masung
कांग्रेसना मोदी लेंगाकी थौसल यानिंगदो फोंदोक्तुना खोंजंग चंगसिनखिबगी पाउसिंगना ngasi phungo pause ayamada maroyo pawena phongnaba ure sana lebakta manipurna yumbu oiduna lebak ahumgi football tournament pangthoklagani haiba chief minister gi wafamna ahan be headline tawri turkey amadi syria da yuhar habada me lising ahumgi mathakta sire india gi maikei digi pangbe am mating pangani haiba narendra modi gi wafamna pause asigi anishuba headline tawri huyalan pawda turkey amasung syria gi earthquake richter scale 7.8 yauba yauna ahumlak yuha habada mioi lising ani chatruk ki mathakta sire haiba pauna ahan headline tawri class 10 amasung 12 examination loidriba phawba harau kumhaida athingma thamle haiba mahiroi lup taruk ki wafamna pauchi asigi anchor kalamda phongli pongna phamda turkey amasung syria da richter scale 8.9 yauna yuar habada mi lising ani chahum hena sikre PM Modi na awaw phongdokre India na mateng pangani haikre haba pauna ahan headline tawri FIFA Tri-Nation Friendly Football Tournament Imphal pangthokadori AIFF ka khupsan naraga state asida football academy ma linglagan haiba chief minister Biren Gophamna pausi asigi anishuba headline tawri Sangai Express Manipuri da Turkey Syria da yuha habada lising home hena sire haba pauna ahan headline tawri Manipur da lebak ahungi friendly football tournament haiba pau amana pausi asigi anishuba headline tawri Congress na khongjang changsin khre Rahul gi khongchat yawruba singsu naungno yawrukpa singsu okre haiba pau amana pausi asigi anchor kalam da phongli Naharol gi thodang da Turkey amasung Syria da akanba yuha habada sikhiba masing lising ani chahum hen khre haiba pauna ahan headline tawri Manipur na host oiduna Tri-Nation Football Tournament pangthoklagani Manipur da Football Academy ama hangdokna bahonaragani haiba Chief Minister gi wafamna pauchi asigi anishuba headline tawri Isel Express ta Tri-Nation Football Friendly Tournament Manipur na yumbu oiragani India gi football club singda Manipur gi player amadi soidana yauri haiba pauna ahan headline tawri PM Modi gi midyang makha da LIC SBI da India gi miyamna thamliba yamlaba senpham Adani Group ta pitho I haiduna Congress na khongjang chathakre haba pau amana pausi asigi anishuba headline tawri Iraibakta miyamgi paisa Adani Group ta invest tawkhibagi mayokta MPCC na khongjang changsin kre haba pauna ahan headline tawri Health Minister na anemia gi poster campaign hawdokre haba pau amana pausi asigi ahan malamai da phongli Imphal Free Press ta kha thangba Turkey amasung Syria da akan bihar habadagi mioi lising ani chahumgi mathakta sikre haba pauna ahan headline tawri Zoro jatra asi Modi lengaki supnam sasangi mayokta mikap thoknaba khongjang ni haiba o ibobigi wafamna pausi asigi anisub headline tawri Sanga Express English ta Turkey amasung Syria da yuhar habadagi mioi lising ani chahum hena sikre haba pauna ahan headline tawri People's Chronicle da Congress na Adani scam gi matang da khongjang changsin kre tigat hanaba dabi tawri haba pauna pauchi asigi ahan lamai da phongli Morning Bell da Syria amasung Turkey da kan bihar ahumrak habada mioi lising ani chatruk hena sire haba pauna banner headline tawri Manipur Mail da Congress na Adani Group ki wathok thizin hanaba dabi tawkhibagi pauna headline tawri Hills Hornbill Express ta Nagaland Vidhan Sabha Mikhal gi damak hawjik phawda mirap taruk khaktamak mirap che pisilakli mirap che pisinbagi aroy matam ngasini haiba pauna headline tawri Tamenglong Times ta Imphal Railway Station yauna station yangkai mapan bo malem gi thakta semgal agani haiba pauna headline tawri Cham pauche da Modi Sarkar gi thausil bu yaning do phongdoktuna MPCC na Imphal da protest sathakre haiba pauna headline tawri Masona Thar amasung Manipur Express ta Hinderbach Research Report Supreme Court ki Chief Justice natraga Joint Parliamentary Team na tigat hangadabne haiba pauna headline tawri Nation 12 to da Hero Tri-Nation International Football Friendly Tournament Manipur na yumbu oregan haiba pauna headline tawri Gorani Thagat cheri Kiran aroi bada maroi pau amuk hana Myanmar machasing Manipur ra changsilakpa thingnaba Mukhyamantri Nongthoman Birena Sabhabati oi awangba thaki mifamna khanakre Congress losing okram ibobina hairi LIC amasung SBI thamba yamlaba senpham sing Adani Group ta thadaram lehariba wathok thigat hangadabani amasung Turkey amade Syria da akanba yuhar habada mioi lising anigi mathakta sire mioi kayana asok apan nangle pauloi jare